ꯃꯌꯥꯝ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯒꯤ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤꯒꯤꯁꯦ ꯀꯩꯅꯣꯒꯤꯅꯦ ꯁꯤꯒꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟꯁꯤꯅ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯈꯛꯇꯪꯅꯦꯀꯣ ꯃꯅꯤ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯑꯦꯛꯖꯥꯝꯒꯤ ꯅꯠꯇꯦ ꯊꯕꯛꯀꯤ ꯅꯠꯇꯦ ꯂꯛꯀꯤ ꯅꯠꯇꯦ ꯖꯁ ꯄꯩꯁꯥꯒꯤ ꯑꯣꯏꯅ ꯑꯗꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇꯀꯣ ꯀꯦꯟꯗꯜ ꯑꯃ ꯂꯧꯕꯤꯔꯁꯤꯀꯣ ꯀꯦꯟꯗꯜ ꯏꯆꯝ ꯆꯝꯕ ꯀꯦꯟꯗꯜ ꯑꯃ ꯁꯨꯃꯥꯏꯅ ꯂꯧꯔꯁꯤꯀꯣ ꯑꯉꯧꯕ ꯂꯧꯕ ꯌꯥꯏ ꯑꯁꯪꯕ ꯂꯧꯕ ꯌꯥꯏꯀꯣ ꯑꯁꯪꯕ ꯂꯧꯔꯒꯅ ꯌꯥꯝꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯗꯤ ꯒ꯭ꯔꯤꯟꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯗ꯭ꯔꯥ ꯍꯥꯏꯗꯤ ꯄꯩꯁꯥꯒꯤ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯃꯇꯝꯗ ꯒ꯭ꯔꯤꯟ ꯀꯂꯔꯒꯨꯝꯕꯁꯦ ꯁ꯭ꯇꯣꯟꯗ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯕ ꯈꯣꯠꯄ ꯃꯨꯛ ꯃꯆꯨꯁꯨ ꯑꯁꯪꯕ ꯁꯤꯖꯤꯟꯅꯩꯅꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯒ꯭ꯔꯤꯟ ꯀꯂꯔꯒꯨꯝꯕꯒꯤ ꯂꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯣ ꯑꯝꯇ ꯐꯪꯗ꯭ꯔꯦꯅ ꯈꯜꯂꯁꯦꯀꯣ ꯍꯥꯏꯗꯤ ꯋꯥꯏꯠꯁꯦ ꯂꯧꯕꯤꯕ ꯌꯥꯏ ꯋꯥꯏꯠꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯏꯠꯁꯤꯅ ꯌꯨꯅꯤꯚꯔꯁꯦꯜ ꯀꯂꯔ ꯑꯣꯏꯔꯦꯅꯀꯣ ꯋꯥꯏꯠꯁꯦ ꯂꯧꯕꯤꯔꯁꯦꯕ ꯑꯗꯨꯒ ꯁꯤꯗꯀꯣ ꯍꯛꯀꯗꯕꯅꯦꯕ ꯑꯩꯒꯤ ꯃꯤꯡ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯤꯡꯅꯦ ꯑꯗꯒꯤ ꯗꯦꯠ ꯑꯣꯐ ꯕꯔꯊꯅꯦ ꯑꯗꯨꯒ ꯑꯃꯅ ꯑꯩꯅ ꯑꯄꯥꯝꯕ ꯄꯩꯁꯥ ꯏꯕꯤꯔꯁꯨ ꯌꯥꯏꯀꯣ ꯏꯗ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯄꯥꯝꯕ ꯄꯩꯁꯥ ꯏꯔꯁꯨ ꯌꯥꯏꯀꯣ ꯑꯗꯣ ꯁꯤꯗ ꯍꯛꯄꯁꯤꯗ ꯑꯩꯒꯤ ꯀꯣꯂꯣꯝꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯀꯣꯂꯣꯝꯁꯤꯅ ꯍꯥꯏꯐꯦꯠꯇꯪ ꯏꯔꯁꯤꯅꯦꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗꯀꯣ ꯑꯩ ꯃꯃꯤꯡ ꯏꯔꯁꯦꯕ ꯁꯤꯗ ꯑꯗꯣ ꯃꯃꯤꯡ ꯏꯕꯁꯤꯗ ꯑꯗꯨꯝ ꯍꯛꯑꯁꯨ ꯌꯥꯏꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯦꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯔ ꯀꯩꯅꯣ ꯇꯧꯔ ꯎꯕꯤꯕ꯭ꯔꯥ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯁꯤꯅꯦꯀꯣ A T H O I B I ꯁꯤꯁꯦ ꯑꯩꯅ ꯍꯛꯑꯦ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯀꯣꯂꯣꯝꯅ ꯏꯕ ꯅꯠꯇꯕꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯛꯑꯦꯀꯣ ꯁꯨꯃꯥꯏꯅ ꯍꯛꯑꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯏꯆꯝ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯃꯥꯔꯀꯔ ꯍꯥꯏꯔꯁꯤꯅꯦꯀꯣ ꯍꯥꯏꯗꯤ ꯀꯣꯂꯣꯝꯅ ꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯝꯇ ꯒ꯭ꯔꯤꯟꯁꯨ ꯂꯩꯇ꯭ꯔꯦꯅ ꯈꯜꯂꯁꯦ ꯇꯥꯔꯗꯤ ꯏꯆꯝ ꯆꯝꯕ ꯀꯣꯂꯣꯝ ꯑꯃꯅ ꯑꯗꯨꯝ ꯍꯛꯑꯣꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯣ ꯁꯤꯗ ꯑꯩꯅ ꯏꯒꯗꯕꯁꯦ ꯑꯊꯣꯏꯕꯤꯅ ꯍꯥꯏꯔꯁꯤꯅꯦꯀꯣ T H O I B I ꯀꯣ ꯑꯩꯒꯤ ꯃꯤꯡ ꯂꯩꯔꯦ ꯗꯦꯠ ꯑꯣꯐ ꯕꯔꯊ ꯍꯥꯏꯔꯁꯤꯅꯦꯀꯣ 9th October ꯀꯣ ꯑꯗꯨꯒ ꯄꯩꯁꯥ ꯃꯁꯤꯡ ꯍꯥꯏꯔꯁꯤꯅꯦꯀꯣ ꯄꯩꯁꯥ ꯃꯁꯤꯡꯗꯣ ꯑꯗꯨꯝ ꯄꯩꯁꯥ ꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯣꯟꯂꯤ ꯖꯁ ꯃꯅꯤ ꯈꯛꯇꯪ ꯏꯔꯁꯤꯅꯦꯀꯣ ꯄꯩꯁꯥꯒꯤ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯃꯅꯤ ꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯄꯥꯝꯃꯤꯕ ꯑꯃꯥꯎꯟꯠꯇꯣ ꯏꯕꯤꯌꯣ ꯍꯥꯏꯕꯅꯣ ꯁꯤꯗ ꯑꯩ ꯑꯃꯥꯎꯟꯠꯇꯤ ꯀꯩꯝ ꯏꯗ꯭ꯔꯦꯀꯣ ꯑꯗꯣ ꯁꯤꯗ ꯃꯃꯤꯡ ꯏꯔꯦ ꯗꯦꯠ ꯑꯣꯐ ꯕꯔꯊ ꯏꯔꯦꯀꯣ ꯑꯍꯥꯟꯕꯒꯤ ꯑꯩꯈꯣꯏꯅ ꯀꯦꯟꯗꯜ ꯂꯧꯕꯁꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯤꯒꯗꯕꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗꯀꯣ ꯃꯊꯪꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯅꯃꯟ ꯄꯥꯎꯗꯔ ꯀꯣ ꯁꯤꯅꯃꯟ ꯄꯥꯎꯗꯔ ꯂꯩꯕꯤꯔꯝꯒꯅꯤ ꯃꯌꯥꯝ ꯍꯥꯟꯅ ꯁꯨꯝ ꯁꯤꯖꯤꯟꯅꯔꯕꯅꯤꯅ ꯑꯗꯣ ꯁꯤꯅꯃꯟ ꯄꯥꯎꯗꯔꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜꯁꯤꯗ ꯈꯤꯇꯪ ꯇꯩꯒꯗꯕꯅꯤꯀꯣ ꯑꯗꯨ ꯁꯤ ꯂꯩꯔꯦ ꯑꯩꯈꯣꯏ ꯀꯦꯟꯗꯜꯁꯦ ꯀꯦꯟꯗꯜꯁꯤꯒꯤ ꯃꯊꯛꯁꯤꯗ ꯁꯤꯅꯃꯟꯁꯦ ꯂꯣꯏꯅ ꯇꯩꯁꯟꯕꯤꯔꯦꯅꯀꯣ ꯁꯤ ꯂꯩꯔꯦꯀꯣ ꯂꯣꯏꯅꯃꯛ ꯊꯨꯡꯉꯦ ꯁꯤꯅꯃꯟ ꯄꯥꯎꯗꯔꯁꯦ ꯂꯧꯔꯒ ꯃꯊꯪꯒꯤ ꯁ꯭ꯇꯦꯞꯁꯤꯅ ꯁꯤ ꯃꯩ ꯊꯥꯟꯕꯤꯔꯁꯤꯀꯣ ꯀꯦꯟꯗꯜꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯍꯥꯟꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯅꯤ ꯊꯣꯛꯅ ꯇꯥꯛꯀꯦꯀꯣ ꯑꯅꯤ ꯊꯣꯛꯅ ꯍꯥꯏꯐꯦꯠꯇꯪ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯃꯌꯥꯝꯗ ꯁꯤꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁ ꯇꯧꯕ ꯃꯇꯝꯗ ꯍꯥꯏꯗꯤ ꯃꯤ ꯃꯌꯥꯝ ꯂꯩꯕ ꯏꯃꯨꯡꯒꯨꯝꯕꯒ ꯂꯩꯅ ꯍꯥꯏꯗꯤ ꯐꯝꯃꯒ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯕ ꯉꯝꯗꯕ ꯈꯣꯠꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯕꯤꯕ ꯌꯥꯏ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯧꯔꯒ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯜꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯜꯆꯤꯅꯤ ꯄꯥꯎꯗꯔ ꯀꯩꯀꯥꯗꯣ ꯇꯩꯔꯅꯤ ꯃꯥꯁꯦ ꯊꯥꯜꯂꯒ ꯑꯗꯨꯝ ꯊꯝꯕꯤꯔꯁꯦꯕ ꯁꯤꯁꯦ ꯃꯨꯠꯇ꯭ꯔꯤꯐꯥꯎ ꯑꯗꯨꯝ ꯊꯥꯜꯂ ꯊꯝꯕꯤꯔꯁꯦꯀꯣ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯑꯃꯅꯀꯣ ꯍꯥꯏꯗꯤ ꯅꯝꯕꯔ ꯑꯣꯏꯅ ꯁꯣꯟꯕ ꯑꯃꯒ ꯂꯩꯔꯤꯀꯣ ꯅꯝꯕꯔ ꯁꯣꯟꯕꯁꯤꯅ ꯀꯃꯥꯏꯅ ꯁꯣꯟꯒꯗꯕꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯁꯤꯗꯁꯨ ꯀꯦꯟꯗꯜ ꯑꯃ ꯂꯧꯔꯁꯤꯀꯣ ꯁꯤꯁꯦ ꯒ꯭ꯔꯤꯟ ꯀꯂꯔꯁꯦ ꯁꯤ ꯃꯅꯤ ꯀꯦꯟꯗꯜꯁꯨ ꯃꯅꯤ ꯀꯦꯟꯗꯜ ꯑꯣꯏꯕꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯃꯦꯅꯤꯐꯦꯁꯇꯦꯁꯟ ꯇꯧꯕ ꯁꯤꯖꯤꯟꯅꯕꯁꯤꯗ ꯌꯥꯎꯔꯤꯁꯦ ꯍꯔꯕꯁ ꯌꯥꯎꯔꯦꯀꯣ ꯍꯔꯕꯁ ꯍꯥꯏꯔꯒꯗꯤ ꯃꯅꯥ ꯃꯁꯤꯡ ꯀꯩꯀꯥ ꯂꯩꯔꯤꯕ ꯈꯔ ꯍꯥꯏꯗꯤ ꯂꯩꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯍꯥꯞꯄꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯦꯝꯕ ꯀꯥꯟꯗ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯇꯜꯁꯨ ꯍꯥꯞꯄ ꯀꯩꯅꯣꯁꯤꯗ ꯀꯦꯟꯗꯜꯁꯤꯗ ꯑꯗꯣ ꯁꯤꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤ ꯃꯩ ꯍꯥꯟꯅ ꯊꯥꯟꯕꯤꯔꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯁꯤꯗ ꯄꯥꯏꯔꯥꯏꯠꯁꯦꯀꯣ ꯄꯥꯏꯔꯥꯏꯠꯁꯦ ꯄꯥꯏꯔꯒ ꯁꯣꯟꯒꯗꯕꯅꯦꯕ ꯑꯗꯣ ꯁꯣꯟꯒꯗꯕ ꯅꯝꯕꯔꯁꯦ ꯀꯩꯅꯣ ꯍꯥꯏ ꯃꯇꯝꯗ ꯍꯥꯟꯅꯕꯨꯗꯤ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏꯀꯣ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕ ꯅꯝꯕꯔꯅꯦ ꯑꯗꯣ ꯁꯣꯟꯒꯗꯧꯔꯤꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯅꯝꯕꯔ ꯃꯁꯤꯡꯁꯦ 94ꯔꯛ ꯁꯣꯟꯗꯣꯏꯅꯦꯀꯣ 94ꯔꯛ ꯁꯣꯟꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯦꯟꯗꯜꯒ ꯄꯥꯏꯔꯥꯏꯠꯀꯁꯤꯒ ꯍꯥꯏꯗꯤ ꯍꯧꯕꯤꯈ꯭ꯔꯒꯗꯤ ꯅꯨꯃꯤꯠ 94ꯅꯤ ꯇꯧꯕꯤꯒꯗꯕ ꯁꯄꯣꯁ ꯑꯩ ꯉꯁꯤꯗꯒꯤ ꯍꯧꯔꯦꯅ ꯈꯜꯂꯁꯦꯕ ꯉꯁꯤꯗꯒꯤ ꯍꯧꯔꯒꯗꯤ 45 times 44 days ꯇꯧꯕꯤꯒꯗꯕꯀꯣ ꯑꯗꯣ ꯁꯣꯟꯒꯗꯧꯔꯕ ꯅꯝꯕꯔꯗꯣ ꯍꯥꯏꯐꯦꯠꯇꯪ ꯅꯣꯠ ꯗꯥꯎꯟ ꯇꯧꯁꯤꯟꯕꯤꯔꯛꯑꯣꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯐꯝꯕꯤꯔꯒ ꯍꯥꯏꯇꯥꯔꯦꯀꯣ ꯈꯨꯠꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯏꯔꯠꯀꯤ ꯑꯩꯈꯣꯏ ꯁ꯭ꯇꯣꯟꯁꯦ ꯄꯥꯏꯕꯤꯔꯒ ꯑꯩꯈꯣꯏꯅ ꯁꯣꯟꯒꯗꯧꯔꯤꯕ ꯅꯝꯕꯔꯁꯦ 520741 ꯀꯣ 520741ꯁꯦ 94ꯔꯛ ꯀꯣ ꯑꯗꯣ ꯁꯄꯣꯁ ꯁꯣꯟꯕ ꯍꯧꯔꯦ 94ꯔꯛ ꯀꯃꯥꯏꯅ ꯁꯣꯟꯒꯗꯒꯦ ꯍꯥꯏꯗꯤ 94ꯔꯛ ꯍꯥꯏꯗꯤ ꯍꯥꯏꯐꯦꯠꯇꯪ ꯈꯨꯠ
yetuna line amamam chingera tik togera toba hadi site amada hai tar ko hadi ngsagi nifumari do shuna bagi damakta hadi nifumari si hanai thoga hadi khut oisina line amamam kak pa hai tar ko sign taraga site amada hai tar khut oisi so khari hon dare na ko hadi nifumari do kamaina theka dage kamaina shon ga dage habado ala son bate 520741 520741 520741 520741 520741 ala chin das minus laga so ko wakhan das maina khan bio ba haidi paisa je hojik flow da lai ko ai gi yum sida ai gi life sida haidi hana money blockages le ram ba ko lama mayam se loina tapna loina hangdora ga haji wat ta pa da ba haibu do oire ko hana de gi hairo ga di am phare ko kaina wakhan je hai tai intention ai gi intention aduga ai gi aina pambe poto hana phange khole haina wakhan do khan bi ba hai tare ko sida ai intention ai vibration yam high oba ma darkar oi manifestation to matam da hadi doubt le raga negativity gumba le raga di tawgono ko hazik si aina 44 days tawgono me sida hadi kitang mood of rock pa ya amata dai kan da tawbi gano ba khara thengera ngangera ko hadi aina mind do pura fresh oring heda dai kan da tawbi ba hai tare ko adu si sima tawbi ba are 44 days kano 44 times ko ado sigi pyrite ko pyrite dum 100 gram gumba kai gumba dum aina lobi bayani ko dum sigi potsa ado hana su loi lobi ramane na khamba da hadi anambana hadi ai phanam thagram ne pyrite se sigi se ado hadi su dum kano hazik phang ba se imphal da dum leigani ko sigi potsi dum chatla khitang dum lobi raga hadi pyrite ka loina nang hai tar ko hadi money manifest to hadi pyraga tawraga di amu hena phayeba aduna sisimaga tawbi be ai ko ma ngasai gi candle than baduna hadi pyrite se sungpang phang dare natraga ai do leiba chapa pharak tare hairaga di ngasai na candle da cinnamon powder tairaga tawbuduma leigre ko aduga sisima 44 kano times 44 days ma sise complete to biro ko ado sida leire ngasi gi video se money manifestation gi ma'am thank you